ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥꯅ ꯀꯔꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ? ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ, ꯍꯤꯡꯅꯕꯒꯤꯗꯃꯛ ꯁꯨ ꯅꯣꯝꯕ ꯃꯊꯧ ꯇꯥꯏ꯫ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧꯇꯅ ꯄꯤꯛ ꯊꯜꯂꯕꯁꯨ ꯈꯣꯡꯊꯥꯡ ꯃꯥꯗꯤ ꯊꯥꯡꯗꯕ ꯌꯥꯗꯕꯅ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯈꯣꯡꯊꯥꯡ ꯃꯅꯤꯡ ꯍꯟꯗ ꯊꯥꯡꯂꯤ ꯈꯣꯡꯊꯥꯡ ꯃꯥꯁꯨ꯫ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯑꯋꯥꯕ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯗ꯭ꯔꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯇꯝꯄꯥꯛꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯀꯦꯅ ꯃꯧꯅ ꯂꯩꯖꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯄꯤꯛꯄꯤ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯑꯋꯥꯠꯄꯇꯅ ꯊꯜꯂꯕ ꯌꯨꯝ ꯑꯁꯤꯗ ꯍꯤꯡꯂꯤ꯫ ꯂꯩꯔꯤ ꯃꯈꯣꯏꯒꯤꯁꯨ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯄꯟꯊꯧ, ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯣꯏꯕꯅ ꯃꯆꯥꯒꯨꯝꯂꯕꯤꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯀꯣꯟꯁꯤꯟꯕꯤꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯤꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯂꯩꯔꯕꯗꯤ ꯃꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯁꯨ ꯅꯣꯝꯂꯤ꯫ ꯊꯣꯏꯕꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕꯤꯅꯤ, ꯑꯗꯨꯒ ꯑꯄꯤꯛꯄꯤꯅ ꯆꯍꯤ 9꯫ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯂꯥꯏꯆꯠ ꯂꯥꯏꯑꯣꯡ ꯑꯃꯗ ꯄꯨꯟꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯄꯤꯛꯄꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣ ꯑꯄꯤꯛꯄꯤ ꯇꯥꯕ꯭ꯔꯣ? ꯑꯁ ꯀꯩꯅꯣ ꯏꯆꯦ ꯀꯣꯏꯀꯧ ꯀꯧꯔꯤꯗꯣ? ꯌꯥꯝ ꯀꯧꯔꯛꯀꯅꯨ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ꯫ ꯋꯥ ꯈꯨꯝꯕꯗꯣ ꯋꯥ ꯈꯨꯝꯕꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯀꯥꯏꯅ? ꯂꯥꯝꯃꯤ ꯀꯩꯅꯣ, ꯂꯥꯝꯕꯗꯨꯅꯕꯨ ꯂꯥꯝꯃꯦ ꯍꯥꯏꯔꯤꯅꯤ ꯈꯪꯉꯕ ꯁꯣꯅꯣ ꯆꯨꯕꯤ? ꯋꯥ ꯈꯨꯝꯃꯤꯁꯤꯁꯨ ꯄꯥꯡꯒꯜ ꯆꯪꯉꯤꯅꯦ, ꯆꯥꯗ꯭ꯔꯗꯤ ꯄꯥꯡꯒꯜꯗꯣ ꯀꯥꯏꯗꯒꯤ ꯐꯪꯗꯧꯔꯤ? ꯍꯣꯏ ꯆꯤꯟ ꯌꯥꯎꯕꯤ ꯅꯪ ꯑꯗꯨꯝ ꯆꯨꯝꯃꯣ꯫ ꯑꯗꯣ ꯏꯃꯥꯕꯣ ꯍꯣꯏꯗꯒꯤ ꯆꯦꯡ ꯈꯤꯇ ꯍꯪꯂꯨꯁꯤꯔꯥ? ꯏꯕꯥꯅꯤ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ꯫ ꯏꯆꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯨꯒꯦ, ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯁꯤꯡꯅꯕ꯫ ꯆꯥꯛꯄꯨꯗꯤ ꯂꯥꯝꯃꯦ, ꯑꯗꯨꯗ ꯏꯃꯥꯕꯣꯛꯅꯕꯨ ꯆꯦꯡ ꯄꯤꯔꯛꯀꯗ꯭ꯔꯅꯦ? ꯃꯣꯏꯗꯤ ꯅꯣꯡꯃꯇ ꯂꯩ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ, ꯂꯩꯇꯦ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯍꯥꯏꯐꯦꯠ ꯍꯪꯉꯨꯔꯁꯤ ꯂꯥꯛꯑꯣ, ꯄꯤꯔꯛꯑꯁꯨ ꯃꯍꯨꯠ ꯄꯤꯔꯛꯇ꯭ꯔꯁꯨ ꯃꯍꯨꯠ ꯍꯥꯏꯗꯨꯅꯤ꯫ ꯇꯟꯗꯤ ꯇꯜꯂꯤꯌꯦ ꯏꯃꯥꯕꯨ ꯃꯕꯨꯛ ꯐꯠꯇꯕꯤꯗꯣ꯫ ꯑꯁ ꯑꯄꯤꯛꯄꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯣꯏ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯄꯤꯛꯄꯤ ꯃꯆꯦ ꯇꯍꯟꯗ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯐꯠꯇꯕꯤꯗꯤ ꯐꯠꯇꯕꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯀꯩꯗꯕꯨ ꯐꯔꯤꯒꯦ? ꯃꯣꯏꯒꯤ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗ ꯈꯛ ꯅꯨꯡꯁꯤꯕ ꯁꯥꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯃꯇꯪ ꯄꯤꯌꯨ ꯍꯥꯏꯔꯨꯔꯒꯅ ꯄꯤꯅꯤꯡꯗꯕꯤꯗꯣ꯫ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯅꯤ ꯍꯥꯏꯁꯤꯅꯤ, ꯐꯠꯇꯕꯤ ꯐꯠꯇꯕꯤ ꯐꯠꯇꯕꯤ꯫ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯂꯛꯇꯨꯅ ꯑꯄꯤꯛꯄꯤꯅ ꯃꯆꯤꯟꯗ ꯐꯠꯇꯕꯤ ꯐꯠꯇꯕꯤ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯆꯠꯄꯗꯨꯗ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯑꯄꯤꯛꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯄꯤꯛꯄꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ? ꯍꯥ ꯀꯩꯝꯇ ꯇꯧꯗꯦꯗ ꯏꯆꯦ, ꯑꯩꯒꯤ ꯆꯤꯟꯁꯦ ꯐꯠꯇꯦ ꯐꯠꯇꯦ ꯍꯥꯏꯖꯕꯅꯤꯗ꯫ ꯅꯪꯁꯤꯗꯤꯕ, ꯍꯣꯔꯦꯟ ꯏꯃꯥꯕꯣꯛꯅ ꯋꯥ ꯉꯥꯡꯉꯛꯄꯗ ꯅꯪ ꯅꯆꯤꯟꯗꯣ ꯈꯨꯝꯃꯛꯀꯅꯨꯀꯣ? ꯆꯤꯟ ꯄꯥꯜꯂꯗꯤ ꯈꯨꯝ ꯇꯥꯕ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯄꯟꯊꯧ ꯑꯃꯗꯤ ꯃꯃꯥꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯏꯃꯥꯕꯣꯛ, ꯏꯃꯥꯕꯣꯛ ꯇꯥꯕ꯭ꯔꯣ ꯏꯃꯥꯕꯣꯛ? ꯁꯅꯥꯔꯩꯅ ꯀꯅꯥꯅꯣ ꯑꯌꯨꯛꯁꯤꯗ ꯂꯥꯛꯂꯛꯇꯅ ꯀꯧꯔꯤꯕ ꯑꯁꯤꯅ? ꯍꯦ ꯃꯈꯣꯜꯁꯤꯗꯤ ꯅꯥꯀꯟꯒꯤ ꯆꯥꯛꯅꯤꯕꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯃꯥꯜꯂꯤꯅꯦ꯫ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯤꯈꯤꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯃꯣꯏ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯑꯃꯨꯛ ꯕ꯭ꯔꯦꯟꯒꯁꯦ ꯁ꯭ꯋꯥꯏ ꯃꯥꯡꯉꯤ꯫ ꯍꯣ ꯀꯅꯥꯅꯣ? ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ꯫ ꯀꯅꯥꯅꯣ ꯀꯥꯏꯅ? ꯑꯩꯈꯣꯏꯅꯤꯁꯨ ꯈꯪꯅ ꯈꯪꯅ ꯀꯅꯥꯅꯣ ꯀꯥꯏꯅ ꯍꯦꯛꯇ ꯍꯪꯉꯛꯏꯅꯦꯕ, ꯈꯪꯗꯕ ꯁꯥꯔꯒ꯫ ꯑꯁ ꯑꯄꯤꯛꯄꯤ ꯅꯪꯁꯤ ꯇꯜꯂꯤꯗ, ꯁꯨꯝ ꯄꯦ ꯌꯥꯝ ꯉꯥꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯅꯥꯔꯩ ꯊꯣꯛꯂꯛꯇꯨꯅ, ꯍꯩꯃꯥ ꯅꯣꯏ ꯑꯣꯏꯔꯦ, ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ? ꯏꯃꯥꯕꯣꯛ ꯑꯌꯨꯛꯀꯤ ꯆꯦꯡ ꯆꯔꯥ ꯂꯩꯇ꯭ꯔꯦ, ꯈꯤꯇ ꯄꯤꯕꯤꯌꯨ꯫ ꯍꯣꯔꯦꯟ ꯑꯩ ꯊꯔꯣꯏ ꯈꯨꯜꯂꯨꯔꯒ ꯊꯔꯣꯏ ꯌꯣꯟꯕꯗ ꯐꯪꯉꯛꯄ ꯁꯦꯜꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯁꯤꯡꯉꯛꯀꯦ, ꯅꯠꯇ꯭ꯔꯒ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯄꯤꯖꯒꯦ꯫ ꯍꯩꯃꯥ ꯊꯣꯏꯕꯤ, ꯆꯦꯡꯒꯤ ꯑꯣꯏꯔꯦ, ꯆꯦꯡꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯅꯤ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯏꯃꯥꯕꯣꯛ ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯃꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯄꯟꯊꯧꯒꯤ ꯂꯣꯏꯅꯕꯤ ꯑꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯑꯝꯃꯤ꯫
ꯃꯅꯥꯎꯄꯥꯅ ꯊꯝꯂꯝꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤ ꯑꯁꯤ ꯐꯥꯎꯕ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯃꯆꯥꯗꯧꯅ ꯈꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯆꯥꯕ ꯊꯛꯄꯁꯨ ꯋꯥꯠꯂꯝꯗꯦ꯫ ꯂꯩꯅ ꯂꯩꯅ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯤꯕꯅꯤ ꯁꯅꯥꯔꯩ ꯃꯥꯅꯁꯨ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯦ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯏꯕꯣꯍꯜ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯤ, ꯑꯩꯈꯣꯏ ꯏꯆꯦꯡ ꯂꯩꯇ꯭ꯔꯕꯅꯦ? ꯍꯣ ꯀꯔꯤꯅꯣ, ꯂꯩꯔꯕꯁꯨ ꯄꯤꯔꯣꯏ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯌꯥꯝꯅ ꯉꯛꯆꯥꯎ ꯊꯦꯛꯂꯝꯈꯤꯗꯥꯏ ꯅꯈꯣꯏꯒꯤ ꯅꯅꯥꯎ ꯏꯕꯨꯡꯉꯣꯗꯣ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯃꯥꯅ ꯍꯥꯏꯔꯝꯕꯗꯣ꯫ ꯏꯇꯩꯃꯅ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯔꯦ, ꯑꯗꯨꯅ ꯏꯌꯥꯝꯕꯁꯦ ꯃꯥꯡꯂꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗꯅꯦ ꯈꯣꯟꯊꯥꯡ ꯌꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯥꯔꯦꯗ ꯅꯨꯄꯤ ꯅꯪꯕꯣ, ꯍꯧꯈ꯭ꯔꯕ ꯋꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯗꯣꯟ ꯄꯣꯝꯂꯒ ꯂꯩꯕ ꯍꯧꯅꯗꯦꯀꯣ꯫ ꯃꯣꯏ ꯅꯨꯄꯥꯅꯗꯤ ꯈꯪꯕꯤꯔꯔꯣꯏ꯫ ꯊꯃꯣꯏꯗ ꯄꯥꯟꯈꯤꯕ ꯋꯥꯍꯩ ꯑꯁꯦ ꯄꯥꯛ ꯃꯃꯤ ꯁꯥꯡꯈꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯣ ꯅꯪꯕꯨ ꯆꯦꯡꯗꯨ ꯈꯔ ꯄꯤꯈꯤꯕ ꯌꯥꯗ꯭ꯔꯣ? ꯍꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯔꯤꯕ ꯍꯥ, ꯍꯔꯦ ꯍꯔꯦ, ꯄꯤꯔꯣꯏ 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 ꯍꯥꯏꯗꯅ ꯄꯤꯗ꯭ꯔꯤꯕꯅꯤ꯫ ꯃꯣꯏ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯆꯦꯡ ꯄꯤꯗꯕꯒꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯩꯃꯥ, ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯅꯪꯕꯣ, ꯀꯩꯅꯣꯕ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯏꯆꯝ ꯆꯝꯅ ꯑꯩꯗꯤ ꯆꯦꯡꯗꯨ ꯈꯖꯤꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯃ ꯂꯩꯅ ꯂꯩꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯁꯨꯝꯅ ꯍꯨꯟꯗꯣꯛꯑꯦ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯔꯣꯏꯗ꯭ꯔꯅꯦ? ꯍꯥꯏꯅꯅꯤꯡꯈꯩ ꯍꯥꯏꯅꯖꯁꯅꯤ, ꯑꯩꯅ ꯃꯋꯥ ꯂꯧꯗꯦ꯫ ꯃꯈꯣꯏꯅ ꯉꯝꯂꯒꯗꯤ ꯃꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯕ ꯀꯩꯗꯧꯒꯦ? ꯑꯗꯨꯗꯤ ꯅꯠꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏꯅ ꯉꯥꯡꯅꯕ ꯍꯥꯏꯗꯨ ꯌꯦꯡꯒꯦ? ꯉꯝꯃꯤꯈꯩ ꯍꯦꯛ ꯉꯥꯡꯅꯖꯅꯤ꯫ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯏꯅꯥ ꯈꯨꯟꯕ ꯇꯔꯥꯅ ꯂꯥꯏꯔꯕ ꯑꯃ ꯁꯧꯒꯠꯄ ꯉꯝꯗꯦꯅ꯫ ꯃꯗꯨꯕꯨ ꯃꯣꯏ ꯅꯨꯄꯥꯅ ꯈꯪꯕꯤꯗ꯭ꯔꯕꯣ? ꯑꯣ ꯀꯥꯎꯖꯗꯤꯌꯦ ꯀꯥꯎꯖꯗꯤꯌꯦ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯏꯕꯣꯆꯧꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯄꯥꯈꯪ ꯐꯥꯔꯦ, ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯑꯔꯩ ꯂꯩꯇ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯟꯖꯤꯜꯂꯛꯄ ꯑꯁꯤꯅꯤ꯫ ꯃꯆꯥꯅ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯅ ꯃꯆꯥꯕꯨ ꯁꯦꯝꯗꯣꯛꯄꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯃꯆꯥꯕꯨ ꯀꯟꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯒꯤ ꯏꯃꯨꯡ ꯑꯁꯦ ꯏꯕꯣꯆꯧꯕꯅ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯥꯅ ꯊꯅꯝꯕ ꯂꯧ ꯑꯃꯗꯤ ꯍꯤꯡꯒꯣꯜꯁꯨ ꯃꯥꯒꯤ ꯃꯃꯤꯡꯗ ꯅꯃꯥ ꯂꯣꯏꯅꯃꯛ ꯄꯥꯟꯁꯤꯜꯂꯤ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯊꯝꯂꯝꯕ ꯃꯆꯥ ꯑꯅꯤ ꯑꯁꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯦꯒꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤ ꯈꯛꯇꯅꯤ ꯄꯤꯔꯤꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯏꯆꯦ! ꯍꯣꯏ ꯏꯆꯦ ꯅꯥꯄꯪꯕꯤ! ꯀꯩꯗꯧꯔꯒꯦ ꯑꯄꯤꯛꯄꯤ, ꯅꯪꯅ ꯂꯥꯛꯂꯛꯇꯅ ꯀꯧꯔꯤꯗꯨꯕꯣ? ꯂꯥꯛꯑꯣ ꯀꯩꯊꯦꯜ ꯊꯣꯛꯑꯁꯦ, ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯍꯤꯟꯁꯥꯡꯁꯤꯡꯗꯣ ꯌꯣꯜꯂꯨꯔꯁꯦ, ꯑꯗꯨꯒ ꯆꯦꯡ ꯋꯥꯅꯕ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯄꯤꯛꯄꯤ ꯑꯅꯤꯅ ꯇꯞꯅ ꯇꯞꯅ ꯇꯧꯗꯨꯅ ꯁꯦꯜ ꯈꯖꯤꯛ ꯈꯖꯤꯛ ꯇꯨꯡꯁꯤꯟꯗꯨꯅ ꯂꯂꯣꯟꯕꯤꯗꯒꯤ ꯍꯤꯟꯖꯥꯡ ꯇꯦꯛꯇꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯅꯤꯡ ꯍꯟꯕꯗꯤ ꯌꯥꯗꯕꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯍꯧꯅꯗꯨꯅ ꯑꯐꯪꯕ ꯊꯕꯛꯁꯨ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯥꯡꯕ ꯂꯝ ꯑꯁꯤꯗ ꯍꯤꯟꯁꯥꯡ ꯅꯥꯄꯤꯁꯨ ꯊꯥꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯔꯩꯅ, ꯍꯩ ꯇꯣꯝꯄꯣ, ꯏꯃꯥꯒꯤ ꯇꯣꯝꯄꯣ, ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ꯫ ꯍꯩ ꯇꯥꯗ꯭ꯔꯅꯦ ꯅꯪꯕꯣ? ꯍꯥ, ꯅꯅꯥꯇꯣ ꯄꯪꯂꯕ ꯃꯤ ꯅꯪꯕꯣ? ꯃꯤꯒꯤ ꯃꯆꯥꯅ ꯉꯝꯅꯕ ꯍꯣꯠꯅꯗꯅ ꯍꯤꯡꯂꯤ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯫ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ, ꯏꯃꯥꯁꯦ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯣ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯣꯡꯉꯥꯟꯕꯒ ꯑꯗꯨ ꯌꯥꯝꯅ ꯏꯁꯧ ꯇꯧꯔꯤꯗꯨꯕꯣ ꯀꯩꯒꯤꯅꯣꯕ? ꯅꯊꯧꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ꯫ ꯉꯁꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯂꯩꯇꯦ, ꯉꯁꯤꯗꯤ ꯏꯆꯥꯅ ꯈꯖꯤꯛꯇ ꯈꯥꯏꯕꯤꯒꯦꯔꯣ? ꯏꯁ ꯀꯔꯤꯕ? ꯁꯤꯡ ꯈꯥꯏꯌꯣꯕ? ꯉꯝꯗ꯭ꯔꯦ, ꯏꯃꯥꯅ ꯏꯆꯥꯗꯤ ꯀꯔꯤꯃꯠꯇ ꯁꯨ ꯅꯣꯝꯕ ꯇꯧꯕ ꯌꯥꯗꯦꯅ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯅ ꯑꯩ ꯉꯝꯃꯔꯣꯏ꯫ ꯃꯗꯨꯗꯅ ꯏꯃꯥꯅ ꯉꯝꯂꯤꯕ ꯑꯣꯏꯕꯒꯤꯅꯤꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯍꯛꯆꯥꯡꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯌꯥꯏꯗꯅ꯫ ꯑꯣ ꯉꯝꯖꯗ꯭ꯔꯦ, ꯀꯅꯥꯅꯣ ꯀꯧꯔꯛ ꯍꯥꯏꯍꯜꯂꯨ, ꯑꯩꯗꯤ ꯉꯝꯃꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣ ꯃꯆꯤꯟ ꯃꯌꯥꯒ ꯁꯦꯡꯗꯕ ꯃꯈꯩ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯁꯅꯥꯔꯩꯁꯨ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ, ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯍꯟꯗꯕꯅꯤꯅ ꯀꯃꯥꯏꯅꯗꯤ ꯇꯧꯅꯤꯡꯉꯤ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯅꯤꯁꯤ ꯀꯧꯗꯨꯅ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯊꯣꯡꯍꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯄꯤꯛꯄꯤꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯍꯜꯂꯝꯃꯤ꯫ ꯃꯆꯥꯕꯨꯅ ꯃꯆꯥ ꯑꯣꯏꯅ ꯈꯟꯕ, ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯕꯨꯅ ꯃꯆꯥ ꯑꯣꯏꯅ ꯈꯟꯗꯕ ꯁꯅꯥꯔꯩꯒꯤ ꯃꯑꯣꯡ ꯊꯣꯏꯕꯤ ꯃꯥꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯄꯤꯁꯛ ꯅꯠꯇꯕꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯕꯗ ꯃꯄꯟ ꯊꯧꯋꯩ ꯅꯠꯇꯅ ꯂꯩꯇꯕꯅ ꯄꯦꯟꯗꯕ ꯀꯌా ꯂꯩꯔꯕꯁꯨ ꯍꯥꯏꯗꯣꯛꯇ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯄꯤꯛꯄꯤꯕꯨ ꯀꯧꯗꯨꯅ ꯊꯕꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯌꯥ, ꯅꯃꯥꯕꯣꯛꯁꯦ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ,
ꯑꯗꯨꯅꯅꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯥꯛꯁꯦ ꯅꯪ ꯑꯃꯨꯛꯇ ꯊꯣꯡꯉꯨꯕ ꯍꯣꯏ ꯊꯣꯡꯒꯦ ꯌꯥꯅꯤ ꯑꯗꯣ ꯏꯃꯥꯕꯣꯛ ꯁꯤꯡꯁꯤꯗꯤ ꯀꯣꯟꯅꯗꯧꯕ ꯃꯥꯟꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯦ ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯕ ꯊꯣꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯅꯪ ꯊꯣꯡꯍꯧꯔꯣꯀꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯍꯤꯞꯄꯨꯈꯤꯒꯦ ꯑꯄꯤꯛꯄꯤꯅ ꯍꯣ ꯍꯤꯞꯄꯨꯔꯣ ꯌꯥꯝ ꯉꯝꯗꯅ ꯎꯔꯦ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯀꯦ ꯑꯄꯤꯛꯄꯤ ꯅꯪꯀꯣ ꯅꯪ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯊꯅꯝꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯑꯄꯤꯛꯄꯤꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯑꯗꯨꯃꯛ ꯃꯆꯤꯟ ꯈꯨꯝꯃꯤ ꯑꯗꯨꯅ ꯁꯅꯥꯔꯩꯅꯁꯨ ꯑꯄꯤꯛꯄꯤꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯑꯄꯤꯛꯄꯤ ꯁꯤꯡꯁꯤꯗꯤ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯆꯧꯁꯨ ꯂꯩꯇꯕ ꯃꯥꯜꯂꯦ ꯏꯄꯟꯊꯧꯁꯨ ꯂꯩꯇꯦ ꯀꯃꯥꯏ ꯇꯧꯅꯤ ꯅꯨꯡꯁꯤꯗꯦ ꯂꯥꯏꯃ ꯏꯃꯥꯕꯣꯛꯁꯦ ꯑꯩꯗꯤ ꯅꯥꯔꯒ ꯍꯥꯏꯖꯜꯂꯦ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯅꯤ ꯃꯥꯒꯤꯁꯦ ꯑꯩꯅꯦ ꯉꯁꯥꯏ ꯇꯥꯍꯧꯏ ꯈꯪꯉꯕ ꯇꯥꯆꯧꯒ ꯏꯃꯥꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯏꯃꯥꯕꯣꯛꯅ ꯇꯥꯆꯧꯗ ꯁꯤꯡ ꯈꯥꯏꯕꯤꯌꯨ ꯍꯥꯏꯕꯗ ꯇꯥꯆꯧꯅ ꯌꯥꯗꯕꯅꯦ ꯑꯗꯨꯒ ꯇꯥꯆꯧꯗꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯂꯩꯔꯁꯨ ꯀꯩꯁꯨ ꯈꯥꯏꯕꯤꯌꯨ ꯌꯥꯔꯣꯏ ꯆꯥꯛꯁꯤꯗꯤ ꯊꯣꯡꯗꯕ ꯌꯥꯔꯣꯏ ꯊꯣꯡꯗ꯭ꯔꯒꯅ ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯊꯥꯡꯖꯧ ꯑꯁꯤꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯈꯔ ꯀꯛꯑꯒꯦ ꯑꯗꯨꯒ ꯊꯣꯡꯂꯒꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯗꯨꯅ ꯁꯤꯡ ꯑꯗꯨ ꯌꯥꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯦ ꯆꯥꯛ ꯆꯥꯈꯤꯁꯤ ꯍꯥꯏꯗꯅ ꯃꯃꯥꯕꯣꯛꯅ ꯍꯥꯏꯔꯝꯗꯦ ꯑꯗꯨꯃꯛ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯒ ꯍꯜꯍꯟꯈꯤꯔꯝꯃꯤ ꯃꯆꯤन ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯈꯨꯟꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯁꯅꯥꯔꯩ ꯊꯣꯛꯂꯛꯂꯝꯃꯤ ꯁꯈꯤꯅ ꯍꯩꯃꯥ ꯁꯅꯥꯔꯩ ꯀꯩꯊꯦꯜ ꯊꯣꯛꯂꯛꯂꯤꯕ꯭ꯔꯥ ꯍꯣꯏꯅꯦ ꯁꯈꯤ ꯊꯣꯛꯂꯛꯂꯤꯕꯅꯤ ꯆꯥꯅꯤꯡꯉꯥꯏ ꯍꯦꯟꯁꯥꯡ ꯅꯥꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯏꯕꯅꯤ ꯅꯪꯒꯤꯁꯤꯅ ꯀꯔꯤ ꯌꯥꯎꯔꯤ ꯍꯣ ꯁꯧꯒ꯭ꯔꯤꯁꯨ ꯌꯥꯎꯔꯤ ꯄꯥꯟꯁꯨ ꯌꯥꯎꯔꯤ ꯊꯥꯡꯖꯤꯡꯁꯨ ꯁꯦ ꯌꯦꯡꯈꯣꯗꯅ ꯁꯦ ꯄꯥꯟꯗꯨꯁꯨ ꯄꯤꯁꯜꯂꯛꯑꯣ ꯏꯀꯥꯏꯊꯕꯤꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯛꯑꯣ ꯈꯔ ꯍꯦꯛ ꯍꯥꯞꯄꯣ ꯁꯈꯤ ꯏꯕꯦꯝꯃ ꯍꯣꯏ ꯑꯩꯅꯈꯔ ꯍꯦꯛ ꯍꯥꯄꯛꯄ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗꯤ ꯑꯗꯣ ꯅꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ ꯃꯔꯝꯒꯗꯤ ꯌꯥꯝꯅ ꯃꯣꯛꯆꯕꯅꯤꯗ ꯇꯦꯛ ꯍꯤꯟꯖꯥꯡ ꯌꯣꯜꯂꯝꯕꯗꯣ ꯇꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦꯅꯦ ꯍꯣꯏ ꯊꯣꯛꯍꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯃꯣꯏꯅ ꯀꯩꯒꯤ ꯑꯗꯨꯝꯅ ꯇꯧꯒꯗꯣꯏꯅꯣ ꯍꯣꯏꯅꯦ ꯅꯈꯣꯏꯁꯨ ꯅꯃꯤꯠꯇ ꯅꯆꯥ ꯅꯤꯉꯣꯜ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯅꯅꯥꯎ ꯅꯨꯄꯥꯅ ꯊꯅꯝꯕ ꯃꯆꯥꯁꯦ ꯅꯆꯥꯃꯛꯅꯤ ꯍꯦꯛ ꯈꯟꯗꯨꯅ ꯌꯣꯛꯄꯤꯌꯨ ꯃꯔꯝ ꯍꯥꯏꯔꯦ ꯃꯣꯛꯏ ꯃꯔꯝꯕꯨꯗꯤ ꯌꯥꯝꯅ ꯃꯣꯛꯆꯕꯅꯤꯗ ꯏꯆꯥ ꯑꯅꯤꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯗꯣ ꯅꯣꯡꯃꯇ ꯀꯅꯥꯗꯁꯨ ꯀꯥꯏꯖꯕ ꯅꯠꯇꯦ ꯑꯐꯕ ꯃꯤꯗꯤ ꯏꯁꯣꯔ ꯃꯥꯅ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯉꯟꯅ ꯍꯦꯛ ꯂꯧꯁꯤꯟꯕꯤꯈꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯇꯪ ꯍꯤꯡꯖꯔꯝꯂꯕꯗꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯗꯣ ꯑꯗꯣ ꯁꯅꯥꯔꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯒꯗꯤ ꯅꯣꯡꯃꯇ ꯈꯠꯅꯗꯕ꯭ꯔꯥ ꯏꯆꯥ ꯑꯅꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯕꯤꯔꯝꯂꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯏꯆꯥ ꯅꯨꯄꯥꯒꯗꯤ ꯈꯠꯅꯗꯦꯗ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯏꯆꯥꯗꯤ ꯑꯉꯥꯡ ꯃꯆꯥꯃꯛ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯣ ꯁꯈꯤꯌꯦ ꯁꯦꯜꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯑꯩꯒꯤꯗꯨꯕꯣ ꯁꯦ ꯂꯨꯄꯥ 1.5 ꯍꯦꯛ ꯄꯤꯔꯝꯂꯣ ꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯆꯠꯂꯣ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯗꯣ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯁꯅꯥꯔꯩ ꯍꯣꯏ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯑꯗꯣ ꯁꯧꯔꯪꯅꯅ ꯃꯈꯥꯗ ꯀꯤꯠ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯁꯣꯜꯂꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅ ꯃꯣꯏꯅ ꯍꯦꯛ ꯌꯣꯛꯄ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ ꯅꯨꯡꯁꯤꯕꯒ ꯑꯃꯨꯛ ꯁꯥꯗꯅ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯀꯩꯊꯦꯜ ꯊꯣꯛꯎꯔꯒ ꯍꯜꯂꯛꯑꯒ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯥꯎꯅꯤꯡꯉꯛꯄ ꯍꯦꯛ ꯍꯣ ꯑꯗꯨꯕꯨꯔꯣ ꯄꯣꯠꯐꯝ ꯐꯝꯕꯤ ꯁꯈꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯆꯥ ꯃꯆꯥ ꯑꯅꯤꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯀꯥꯏꯅꯒ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯗꯨ ꯑꯗꯥ ꯋꯥꯔꯤ ꯌꯥꯝ ꯁꯥꯔꯛꯏ ꯑꯗꯨꯒꯤꯅꯤ ꯅꯣꯏ ꯂꯩꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯁꯦꯜ ꯇꯜꯍꯜꯂꯦ ꯍꯥꯏꯕꯒꯨꯝꯕꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏꯕꯗꯣ ꯑꯩꯉꯣꯟꯗꯅꯦ ꯃꯥꯅꯅꯦ ꯍꯥꯏꯅꯤꯡꯉꯤꯕ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯂꯩꯕ ꯅꯠꯇꯦ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯁꯤꯅꯤꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯗꯤ ꯑꯐꯕ ꯃꯤꯅꯤꯅ ꯏꯁꯣꯔꯅ ꯄꯥꯝꯃꯤ ꯍꯣ ꯑꯗꯨꯗ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯁꯔꯨꯛ ꯌꯥꯎꯒꯦ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯅꯪꯕꯣ ꯍꯣ ꯁꯥꯎꯅꯤꯡꯂꯗꯤ ꯁꯥꯎꯅꯤꯡꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯏꯃꯨꯡ ꯇꯝꯅ ꯆꯪꯈꯤ ꯍꯩꯃꯥ ꯉꯥꯎꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯁꯣꯝꯗꯅ ꯑꯄꯤꯛꯄꯤ ꯃꯆꯦꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯏꯆꯦ ꯐꯠꯇꯕꯤ ꯄꯨꯛ ꯐꯠꯇꯕꯤ
ꯑꯩꯁꯨ ꯀꯨꯝꯃꯛꯀꯦꯗ ꯑꯩꯁꯨ ꯀꯨꯝꯃꯛꯀꯦ ꯍꯥꯏꯕꯅꯦ ꯑꯄꯤꯛꯄꯤ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯔꯩ ꯇꯧꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯅꯪ ꯍꯟꯈꯤꯕ ꯇꯥꯕ ꯍꯣꯏ ꯌꯥꯔꯦ ꯏꯕꯦꯝꯃ ꯐꯠꯇꯕꯤ ꯅꯪ ꯋꯥꯅꯦꯅ ꯇꯧꯕꯤꯕꯅꯤ ꯐꯔꯦ ꯀꯩꯅꯣ ꯏꯇꯣꯝꯇ ꯁꯥꯟꯅꯔꯨꯒꯦ ꯑꯄꯤꯛꯄꯤ ꯅꯪ ꯂꯥꯞꯅ ꯆꯠꯈꯤꯅꯨꯀꯣ ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯝꯅ ꯁꯥꯏꯀꯣ ꯏꯆꯦꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯞꯊꯣꯛꯀꯅꯨꯀꯣ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕꯗ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯅꯥꯊꯩꯗꯨꯅ ꯊꯣꯏꯕꯤ ꯊꯔꯣꯏ ꯈꯨꯜꯂꯤ ꯑꯗꯨꯒ ꯑꯄꯤꯛꯄꯤꯅ ꯃꯆꯦꯕꯨ ꯁꯪꯂꯤ ꯊꯣꯏꯕꯤꯅꯗꯤ ꯃꯅꯥꯎꯕꯨ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯎꯍꯜꯂꯝꯗꯦ ꯃꯥꯅ ꯑꯍꯜ ꯑꯣꯏꯕꯅ ꯄꯨꯝꯅꯃꯛ ꯃꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯈꯨꯜꯂꯤꯕ ꯊꯔꯣꯏ ꯑꯁꯤꯅ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯑꯃꯗꯤ ꯐꯪꯂꯛꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯖꯕꯅꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯍꯦꯟꯁꯥꯡ ꯇꯦꯛ ꯇꯦꯛ ꯌꯣꯟꯖꯕ ꯑꯗꯨ ꯁꯅꯥꯔꯩꯅ ꯆꯩꯗꯨꯅ ꯐꯝꯍꯟꯈꯤꯗ꯭ꯔꯦ ꯃꯗꯨꯁꯨ ꯃꯗꯨꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯊꯔꯣꯏ ꯈꯔ ꯈꯨꯟ ꯄꯦꯔꯨꯛ ꯈꯔ ꯊꯤ ꯇꯧꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯂꯂꯣꯟꯕꯤꯗ ꯌꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯤ ꯃꯄꯟꯊꯧ ꯍꯣꯏꯗꯒꯤ ꯅꯣꯡꯃꯗ ꯍꯔꯥꯎꯅ ꯃꯇꯦꯡ ꯀꯔꯤꯁꯨ ꯐꯪꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦꯁꯤꯡ ꯊꯣꯛꯄ ꯑꯃꯅ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯒꯤ ꯁꯦꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯈꯔ ꯄꯤꯔꯛꯑꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯁꯥꯎꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯍꯩ ꯑꯄꯤꯛꯄꯤ ꯊꯣꯏꯕꯤ ꯊꯣꯛꯂꯛꯎ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯍꯩ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯅꯣꯏꯕꯨ ꯍꯥ ꯅꯅꯥꯁꯤꯡꯗꯣ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯅꯦ ꯍꯩ ꯊꯣꯏꯕꯤ ꯑꯄꯤꯛꯄꯤ ꯏꯃꯥꯕꯣꯛ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯕꯣꯛ ꯀꯩ ꯍꯥꯏꯒꯦ ꯀꯥꯏꯅ ꯑꯩꯅ ꯅꯣꯏꯗ ꯀꯩ ꯍꯥꯏꯒꯦ ꯍꯥ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯔꯦꯝ ꯑꯄꯥ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯄꯤꯛꯄꯤꯅ ꯀꯩꯅꯣ ꯏꯃꯥꯕꯣꯛ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯧꯕ ꯋꯥꯗꯣ ꯁꯠ ꯁꯠ ꯍꯥꯏꯌꯣ ꯀꯣꯏꯊꯣꯛꯇꯅ ꯂꯩꯒꯗꯣꯏ ꯁꯔꯨꯛ ꯍꯦ ꯑꯉꯥꯡꯅ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯍꯟꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦꯅ ꯅꯣꯏ ꯍꯥ ꯑꯩꯅ ꯃꯤꯒꯤ ꯑꯔꯦꯝ ꯑꯄꯥ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯁꯦ ꯍꯥ ꯏꯃꯥꯕꯣꯛ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯧꯔꯨꯕ ꯅꯠꯇꯤꯌꯦ ꯏꯆꯦ ꯂꯥꯡꯂꯦꯟꯅ ꯄꯤꯔꯛꯄꯅꯦ ꯄꯤꯕꯤꯔꯛꯄ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯀꯌꯥ ꯃꯤꯒꯤ ꯑꯔꯦꯝ ꯑꯄꯥꯗꯣ ꯄꯥꯝꯒꯦ ꯍꯥꯏꯕꯅꯦ ꯍꯥ ꯃꯤꯅ ꯑꯩꯈꯣꯏꯁꯤ ꯅꯣꯏꯕꯨ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯕ ꯃꯥꯟꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯍꯥ ꯑꯄꯤꯛꯄꯤꯅ ꯀꯩꯅꯣ ꯏꯄꯥꯟꯊꯧ ꯑꯃꯗꯤ ꯏꯃꯥꯕꯣꯛꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯒꯦ ꯀꯩꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯅ ꯅꯣꯡꯃꯗ ꯆꯦꯡ ꯆꯔꯥ ꯑꯃ ꯍꯪꯕꯗ ꯏꯃꯥꯕꯣꯛꯅ ꯄꯤꯔꯛꯄ꯭ꯔꯣ ꯑꯗꯨꯒ ꯏꯆꯦꯅ ꯀꯩꯊꯦꯜꯗ ꯇꯦꯛ ꯇꯦꯛ ꯍꯤꯟꯁꯥꯡ ꯌꯣꯟꯕꯁꯨ ꯊꯣꯛꯍꯟꯕꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯄꯤꯛꯄꯤ ꯅꯪ ꯃꯇꯣꯏꯅꯔꯥ ꯑꯉꯥꯡ ꯑꯄꯤꯁꯛ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯆꯤꯟ ꯀꯟꯕ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯂꯦꯅꯦ ꯅꯪ ꯏꯃꯥꯕꯣꯛ ꯅꯆꯥ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ ꯉꯁꯤꯒꯤꯗꯤ ꯉꯥꯛꯄꯤꯔꯣ ꯏꯃꯥꯕꯣꯛ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯇꯣꯝꯄꯣꯛ ꯈꯨꯟꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯒ ꯈꯠꯅꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯄꯪꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯣꯍꯦ ꯁꯥꯃꯨꯅ ꯇꯣꯝꯄꯣꯛ ꯄꯩꯌꯥ ꯃꯥꯟꯕ ꯅꯁꯥꯗꯣ ꯁꯥꯃꯨ ꯃꯥꯟꯕ ꯑꯩꯅ ꯅꯟꯖꯜꯂꯛꯎ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯅꯜꯂꯛꯑꯒ ꯑꯩꯅ ꯖꯒꯣꯏ ꯁꯥꯔ ꯂꯩꯒꯗꯧꯕ ꯃꯥꯟꯕ꯭ꯔꯣ ꯌꯦꯡꯅꯕ ꯇꯥꯏꯗꯅ ꯇꯣꯝꯄꯣꯛ ꯅꯪ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯉꯥꯏꯔꯛꯏꯕꯁꯦ ꯌꯦꯡꯅꯕ ꯇꯥꯏꯗꯅ ꯅꯊꯤꯕꯣꯡ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯁꯤꯜꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯅꯨꯄꯥ ꯃꯆꯥ ꯆꯥꯡꯅꯤꯡꯕꯁꯤ ꯉꯁꯤꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯃꯥ ꯐꯠꯇꯕꯤꯒꯤ ꯍꯧꯅꯕꯤ ꯃꯆꯥ ꯑꯣꯏꯕ ꯅꯪꯁꯨ ꯑꯗꯨꯃꯛ ꯅꯕꯨꯛꯇꯣ ꯐꯠꯇꯦ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯁꯥꯃꯨ ꯐꯨꯅꯔꯝꯃꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯇꯣꯝꯄꯣꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯆꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯃꯥ ꯃꯥꯅ ꯇꯧꯍꯟꯕꯅ ꯇꯣꯝꯄꯣꯛ ꯑꯐꯕꯇ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗ ꯐꯝꯗꯨꯅ ꯅꯨꯄꯤ ꯂꯛꯅꯕ ꯖ꯭ꯋꯥ ꯈꯔ ꯁꯥꯟꯅ ꯇꯧꯗꯨꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯁꯨꯝꯅ ꯍꯧꯔꯛꯑꯝꯃꯤ ꯉꯁꯤꯁꯨ ꯖ꯭ꯋꯥꯒꯤ ꯁꯦꯜ ꯄꯤꯅꯤ ꯄꯤꯔꯣꯏ ꯍꯥꯏꯅꯕꯒꯤꯗꯃꯛꯅꯤ ꯁꯥꯃꯨ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯈꯠꯅꯔꯤꯕ ꯃꯌꯥꯝꯅ ꯈꯥꯝꯗꯣꯛꯇꯨꯅ ꯁꯥꯃꯨ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯃꯥ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯁꯤꯔꯕꯣ ꯏꯃꯨꯡꯗ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯛ ꯂꯥꯛꯇꯅ ꯀꯧꯔꯤꯕ ꯑꯗꯨꯕꯣ ꯑꯦ ꯀꯩꯅꯣ ꯏꯆꯥꯒꯤ ꯃꯥꯏꯗ ꯑꯁꯨꯛ ꯊꯤꯅ ꯈꯥꯝꯗꯦꯛꯏꯕꯁꯤꯗꯤ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅꯣ ꯍꯥ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯁꯥꯃꯨꯒ ꯈꯠꯅꯕꯒꯤꯅꯤ ꯃꯗꯨꯒꯤ ꯁꯥꯃꯨ ꯍꯥꯏꯕ ꯃꯤ ꯃꯥꯟꯗꯕꯗꯨꯅ ꯏꯆꯥꯗ ꯀꯩꯗꯧꯔꯛꯏꯅꯣ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇꯅꯣ ꯃꯥꯒ ꯅꯪꯒꯅ ꯑꯁꯨꯝꯅ ꯈꯠꯅꯔꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯂꯒꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯗꯨꯒ ꯄꯨꯟꯒꯅꯣꯅ ꯍꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯃꯤꯗꯨꯒ ꯄꯨꯟꯒꯅꯨ ꯈꯪꯂꯕ ꯃꯁꯤꯕꯨ ꯍꯦꯛ ꯅꯪꯅ ꯉꯝꯂꯕ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯅꯃꯥ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯃꯃꯥ ꯃꯥꯅ ꯃꯆꯥꯒꯤ ꯑꯁꯣꯏꯕ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯗꯣꯛꯄꯤꯕꯒꯤ ꯃꯍꯨꯠ ꯃꯤꯒꯤ ꯃꯆꯥ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯒꯅꯨ ꯄꯨꯟꯗ꯭ꯔꯕꯗꯤ ꯏꯆꯥꯅ ꯍꯥꯏꯔꯤꯈꯩ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁꯅꯥꯔꯩꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯅꯥꯔꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯇꯟꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯊꯣꯛꯂꯛꯂꯦ
ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯀꯧꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ ꯅꯣꯏꯕꯣ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯝꯕ ꯑꯣꯏꯕꯅ ꯋꯥꯏ ꯇꯩꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯕꯣ? ꯅꯪ ꯊꯕꯛ ꯂꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯏꯁꯦ ꯈꯖꯤꯛꯇ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯅꯃꯥꯕꯣꯛꯁꯦ ꯏꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯔꯣꯏ ꯃꯥꯟꯕꯤ ꯄꯤꯁꯛ ꯄꯤꯛꯄꯤꯗꯣ? ꯑꯄꯤꯛꯄꯤꯗꯣ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯈꯔꯕꯨꯗꯤ ꯐꯔꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯃꯁꯥ ꯄꯨꯔꯥ ꯐꯕ ꯅꯠꯇꯕꯅꯤ나 ꯍꯧꯒꯠꯂꯛꯇꯅꯕ ꯍꯥꯏꯔꯝꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯦ ꯑꯃꯨꯛꯇ ꯇꯩꯊꯣꯛꯄꯤꯔꯝꯃꯨ ꯑꯗꯨꯒ ꯏꯃꯨꯡ ꯀꯩꯀꯩꯁꯨ ꯋꯥꯏ ꯈꯖꯤꯛꯇ ꯇꯩꯕꯤꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯁꯅꯥꯔꯩꯅ ꯍꯥꯏꯕ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯤ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯝꯗꯥꯏꯗ ꯇꯣꯝꯄꯣꯛ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯏꯆꯥ ꯆꯥꯗ ꯇꯣꯝꯄꯣꯛ ꯅꯥꯟꯊꯣꯔꯝꯃꯤ꯫ ꯑꯩꯌꯣ ꯏꯃꯥ ꯁꯤꯔꯦ ꯂꯝꯄ꯭ꯔꯣꯏ ꯀꯩꯅꯣꯅ ꯋꯥꯏ ꯇꯩꯔꯤꯁꯦ꯫ ꯇꯥꯆꯧꯕ ꯑꯩꯅꯦ ꯑꯩ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯍꯥꯞꯄꯒ ꯇꯩꯕꯅꯦ꯫ ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯑꯗꯨꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯍꯥꯏ ꯀꯩꯗꯧꯔꯦ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯍꯩ ꯊꯣꯏꯕꯤ ꯀꯔꯤꯅ ꯋꯥꯏ ꯇꯩꯌꯨ ꯍꯥꯏꯔꯒ ꯅꯪꯗꯤ ꯅꯕꯨꯡꯁꯦ ꯍꯥꯠꯀꯦ ꯇꯧꯔꯤꯕ꯭ꯔꯣ? ꯍꯥ ꯐꯔꯣꯏꯌꯦ ꯅꯃꯥ ꯅꯄꯥꯗꯨꯅ ꯅꯈꯣꯏꯒꯤ ꯅꯥꯛꯇꯒꯤ ꯉꯟꯅ ꯆꯠꯈ꯭ꯔꯤꯗꯣ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯅꯈꯣꯏꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯃꯥ ꯃꯄꯥ ꯆꯥꯕꯤ ꯃꯆꯥꯅꯤ ꯑꯗꯨꯅꯗꯤ ꯄꯨꯄꯥꯡ ꯁꯨꯗꯕꯤ ꯑꯣꯏꯕ ꯇꯥꯕ꯫ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯏꯆꯟꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯨ? ꯏꯆꯟꯅ ꯇꯣꯟꯕ ꯅꯠꯇꯦ ꯑꯩꯅ ꯅꯤꯡꯊꯤꯅ ꯌꯦꯡꯗꯕꯤ ꯆꯠꯄꯒꯤꯅꯤ꯫ ꯏꯁꯤꯡꯗꯣ ꯃꯥꯅ ꯆꯣꯠꯅ ꯆꯣꯠꯅ ꯇꯩꯔꯒ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯄꯣꯛꯁꯦ ꯍꯥꯠꯅꯕ ꯇꯧꯕꯅꯦ ꯇꯧꯕ꯫ ꯏꯃꯥꯕꯣ ꯅꯆꯥ ꯂꯥꯟꯖꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯌꯨꯝ ꯌꯧꯔꯒ ꯄꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯑꯄꯤꯛꯄꯤꯅ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯦꯕꯨ ꯊꯦꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯁꯦ ꯇꯣꯛꯑꯣ ꯀꯞꯀꯅꯣ꯫ ꯁꯦꯃꯤ ꯀꯞꯀꯅꯣꯕ꯫ ꯑꯩꯒꯤ ꯏꯆꯦ ꯑꯈꯥꯡ ꯀꯟꯕꯤꯅ ꯀꯞꯂꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯁꯨ ꯀꯞꯄꯣꯔꯥ? ꯃꯆꯦꯅ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯄꯤꯛꯄꯤ ꯁꯥꯎꯔꯕꯁꯨ ꯃꯆꯦꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯈꯪꯕꯅ ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯉꯝ ꯑꯉꯝꯕ ꯁꯦꯜ ꯈꯥꯏꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯐꯤꯁꯥ ꯀꯣꯜ ꯑꯃ ꯂꯩꯕꯤꯔꯝꯃꯤ ꯑꯗꯨꯒ ꯐꯤꯁꯥ ꯂꯣꯟꯁꯥꯁꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯥꯝꯕ ꯌꯥꯗ ꯍꯧꯈꯤꯕꯅ ꯊꯣꯏꯕꯤ ꯂꯩꯁꯥ ꯐꯥꯔꯦ꯫ ꯑꯄꯤꯛꯄꯤꯁꯨ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯣꯝꯄꯣꯛꯅ ꯍꯣ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ ꯀꯅꯥꯅꯣ? ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕꯤ ꯅꯕꯨꯡ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ ꯀꯩꯅꯣꯕ? ꯑꯗꯣ ꯅꯪ ꯅꯃꯥꯕꯣꯛ ꯍꯤꯡꯆꯥꯕꯤꯗꯨꯗꯗꯤ ꯇꯝꯊꯣꯔꯛꯀꯅꯨꯀꯣ꯫ ꯍꯣꯏ ꯇꯝꯃꯣꯏꯌꯦ ꯑꯗꯨꯕꯨ ꯀꯩ ꯋꯥꯅꯣ? ꯅꯪꯒꯤ ꯁꯦꯜꯒ ꯂꯩꯔꯗꯤ ꯈꯤꯇ ꯄꯤꯌꯨ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯤꯔꯛꯀꯦ꯫ ꯂꯩꯕꯨꯗꯤ ꯂꯩꯌꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯍꯨꯟꯅꯕ꯫ ꯑꯗꯨ ꯇꯥꯆꯧ ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ ꯈꯪꯉꯛꯑꯒꯗꯤ ꯑꯩꯉꯣꯟꯗ ꯆꯩꯒꯅꯤꯌꯦ꯫ ꯍꯩ ꯅꯪꯅꯇ ꯍꯥꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯔꯥꯏꯅꯣ ꯁꯦꯜꯗꯨ ꯄꯤꯔꯛꯎ꯫ ꯑꯄꯤꯛꯄꯤꯅ ꯇꯥꯆꯧ ꯈꯣꯟꯊꯤꯒ ꯆꯥꯔꯗꯤ ꯉꯝꯃꯣꯏꯀꯣ ꯑꯩꯈꯣꯏꯗꯤ꯫ ꯏꯃꯥꯕꯣꯛꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯌꯥꯝ ꯂꯨꯖꯗꯦ ꯑꯗꯨꯅ ꯇꯜꯂꯦ꯫ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝ ꯂꯩꯇꯦꯅ ꯏꯃꯥꯕꯣꯛꯅ ꯎꯁꯤꯠꯇꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯗꯦ ꯊꯥꯏꯅꯗꯤ ꯍꯧꯅꯅꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯕꯨꯡ ꯑꯩꯅꯗꯤ ꯏꯆꯟ ꯑꯅꯤꯕꯨ ꯅꯨꯡꯁꯤꯔꯤꯌꯦ꯫ ꯍꯣꯏ ꯅꯨꯡꯁꯤꯔꯝꯃꯅꯤ ꯀꯥꯟꯅꯔꯝꯗꯥꯏ ꯂꯧꯔꯝꯗꯥꯏꯗ꯫ ꯑꯄꯤꯛꯄꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯥꯆꯧ ꯁꯦ ꯁꯦꯜ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯣ ꯑꯄꯤꯛꯄꯤꯅ ꯉꯥꯡꯂꯤꯁꯦ ꯁꯥꯎꯒꯅꯨꯀꯣ ꯇꯥꯆꯧ꯫ ꯁꯥꯎꯗꯦꯗ ꯏꯆꯟꯅ ꯉꯥꯡꯕꯕꯨ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯔꯨꯞ ꯍꯨꯟꯅꯕ ꯁꯦꯜꯁꯦ ꯇꯥꯆꯧꯅ ꯂꯧꯈ꯭ꯔꯕꯅꯤꯅ ꯃꯔꯨꯞꯀꯤ ꯁꯦꯜꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯌꯥꯔꯤꯁꯦ ꯑꯄꯤꯛꯄꯤ ꯇꯥꯆꯧꯅ ꯄꯤꯔꯛꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯃꯔꯨꯞꯀꯤ ꯁꯦꯜꯗꯣ ꯍꯨꯟꯅꯤꯌꯦ꯫ ꯐꯅꯦꯛ ꯀꯛꯀꯗꯕ ꯂꯩꯔꯤꯕꯁꯦ ꯀꯛꯑꯒ ꯂꯣꯏꯔꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯇꯥꯆꯧꯅ ꯍꯥꯏꯔꯛꯄꯗ ꯄꯤꯗꯕꯗ ꯉꯝꯗ ꯇꯧꯔꯤꯅꯤ꯫ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯗꯅ ꯌꯦꯡꯕ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯃꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯍꯣ ꯐꯔꯦ ꯏꯆꯦꯅ ꯇꯧꯔꯤꯕ ꯈꯜꯂꯤꯕ ꯑꯗꯨꯅ ꯑꯗꯨꯝ ꯆꯨꯝꯃꯦ꯫ ꯉꯥꯛꯄꯤꯕ ꯊꯧꯖꯥꯟꯕꯤꯕ ꯍꯩꯕꯤ ꯏꯆꯦꯅꯤꯅ꯫ ꯌꯥꯔꯤꯁꯦ ꯂꯥꯛꯑꯣ ꯏꯆꯦꯒ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯂꯨꯁꯦ꯫ ꯍꯣ ꯀꯩꯊꯦꯜꯗꯔꯣ ꯅꯠꯇ꯭ꯔꯒ ꯊꯔꯣꯏ ꯈꯨꯟꯕ꯭ꯔꯣ? ꯑꯁ ꯑꯄꯤꯛꯄꯤ ꯅꯪꯁꯤꯗꯤꯕ꯫ ꯍꯣ ꯀꯩꯊꯦꯜꯗ ꯂꯪ ꯂꯧꯔꯨꯁꯦ ꯐꯤ ꯍꯧꯅꯕ ꯈꯪꯉꯕ? ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯏꯅꯦ ꯃꯦꯝꯆꯥ ꯂꯪ ꯈꯤꯇ ꯂꯧꯒꯦ꯫ ꯍꯣꯏ ꯑꯗꯣ ꯊꯣꯏꯕꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯐꯅꯦꯛꯇꯣ ꯑꯃꯨꯛꯇꯗꯤ ꯁꯥꯔꯛꯎ ꯀꯩꯗꯧꯒꯦ? ꯏꯅꯦ ꯃꯦꯝꯆꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯈꯤꯕ? ꯃꯥꯗꯤ ꯌꯥꯝ ꯀꯥꯎꯒꯟꯕꯅꯦ ꯃꯔꯨꯞꯀꯤ ꯁꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ꯫ ꯅꯣꯏꯅ ꯁꯥꯕꯗꯣ ꯄꯥꯝꯕꯒꯤ ꯇꯧꯕꯅꯤꯗ ꯑꯇꯩꯒꯤ ꯐꯅꯦꯛꯇꯤ ꯄꯥꯇ꯭ꯔꯤꯛ ꯄꯥꯕꯅ ꯁꯦꯠꯄ ꯌꯥꯗꯦ꯫ ꯑꯗꯣ ꯑꯄꯤꯛꯄꯤ ꯅꯪꯁꯨ ꯂꯥꯏꯗꯤ ꯁꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯁꯥꯔꯤꯌꯦ ꯏꯅꯦ ꯃꯦꯝꯆꯥ꯫ ꯐꯔꯦ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣ꯫
ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯨꯡꯉꯥꯏꯔꯛꯀꯗꯣꯏꯅꯤ ꯊꯣꯏꯕꯤꯅ ꯏꯅꯦ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎꯗ ꯇꯣꯟꯁꯤꯟꯖꯔꯦ ꯀꯩꯒꯤ ꯂꯃꯟꯅꯣ ꯊꯣꯏꯕꯤ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯅꯤꯅꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯇꯕ ꯃꯇꯝ ꯅꯈꯣꯏꯗꯒꯤꯁꯨ ꯅꯤꯔꯛꯄ ꯍꯪꯉꯛꯄ ꯃꯇꯥꯡ ꯌꯥꯎꯔꯛꯀꯗꯧꯔꯤꯕꯅꯤꯅꯦꯍꯦ ꯋꯥꯇ ꯄꯥꯗꯅ ꯍꯤꯡꯂꯕꯁꯨ ꯅꯣꯡꯃ ꯐꯥꯗꯣꯛꯇꯤ ꯑꯋꯥꯠꯄ ꯑꯗꯨꯃꯛ ꯂꯩꯔꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯨ ꯃꯩꯇꯥꯟ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯗ ꯊꯣꯏꯕꯤ ꯌꯥꯔꯦꯁꯦ ꯋꯥꯈꯜ ꯍꯦꯟꯅ ꯑꯃꯨꯛ ꯈꯜꯂꯨꯒꯅꯨꯀꯣ ꯁꯦ ꯅꯪꯒꯤ ꯂꯪꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯆꯨꯁꯤꯗ ꯑꯩꯒꯤ ꯑꯃ ꯍꯥꯞꯇꯕ ꯌꯥꯔꯣꯏꯀꯣ ꯑꯍꯣꯏ ꯏꯅꯦ ꯃꯦꯝꯆꯥ ꯍꯟꯗꯛꯇꯤ ꯑꯩ ꯀꯥꯎꯗꯕꯤꯗ ꯏꯅꯦꯒꯤ ꯐꯅꯦꯛꯁꯦ ꯄꯤꯅꯕ ꯍꯣꯠꯅꯒꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯄꯦꯛꯄꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯎꯔꯦ ꯃꯃꯥꯕꯣꯛꯅ ꯃꯈꯣꯏꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯍꯥꯏ ꯅꯕꯥꯅꯤ ꯁꯠ ꯂꯥꯎꯁꯤꯗ ꯑꯄꯦꯛꯄꯤꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯁꯠ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯂꯩꯔꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯗ ꯁꯦꯜ ꯄꯤꯁꯤꯟꯗꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯡꯅꯕ ꯍꯣꯠꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯑꯩꯈꯣꯏꯗ ꯌꯦꯡꯁꯤꯟꯕꯁꯤ ꯌꯦꯡꯁꯤꯜꯂꯤꯗꯀꯣ ꯅꯕꯨꯡ ꯑꯁꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯆꯪꯗꯅ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯍꯜꯂꯦ ꯀꯩꯅꯣ ꯏꯃꯥꯕꯨꯡꯅ ꯍꯥꯏꯗꯨꯕꯣ ꯇꯥꯏꯅꯕ ꯌꯥꯔꯦꯅꯦ ꯑꯩꯈꯣꯏꯗ ꯄꯪꯇꯥꯏ ꯇꯥꯏꯅꯕꯤꯔꯛꯀꯅꯨ ꯇꯥꯏꯅꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯀꯅꯥꯅ ꯀꯔꯤ ꯍꯥꯏ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯪꯕꯤꯌꯨ ꯑꯆꯨꯝ ꯃꯔꯥꯡ ꯈꯪꯂꯕ ꯃꯇꯨꯡ ꯉꯥꯡꯕꯤꯌꯣ ꯋꯥꯗꯣ ꯆꯩꯕꯤꯌꯣ ꯌꯥꯅꯤ ꯑꯗꯨꯝ ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯃꯥꯕꯣꯛꯇꯤ ꯁꯣꯏꯔꯛꯄ ꯈꯨꯗꯤꯡ ꯑꯩꯈꯣꯏꯗꯇ ꯇꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯊꯥꯏꯅꯗꯩ ꯍꯧꯅ ꯑꯩꯈꯣꯏꯁꯦ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤꯀꯣ ꯑꯗꯨꯕꯨ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜꯗꯣ ꯌꯥꯎꯗ꯭ꯔꯦ ꯏꯃꯥꯕꯣ ꯇꯥꯆꯧꯗꯣ ꯍꯥꯟꯅ ꯋꯥꯔꯛꯄꯤꯌꯣ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯁꯤꯈꯣꯡꯗ ꯇꯥꯏꯅꯕꯒꯤ ꯊꯕꯛꯇꯨꯗꯤ ꯇꯧꯕꯤꯔꯅꯨ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄꯤ ꯀꯩꯅꯣ ꯅꯪꯅ ꯏꯃꯥꯕꯣꯛꯇ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯑꯩꯗꯤ ꯂꯥꯟꯈꯤꯗꯦ ꯑꯗꯨꯅ ꯍꯥꯏꯕ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯄꯤꯛꯄꯤꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧꯗ ꯁꯅꯥꯔꯩꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯃꯥꯕꯣꯛ ꯁꯥꯎꯔꯦ ꯈꯪꯕꯅ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯃꯥꯕꯣꯛ ꯁꯥꯎꯒꯅꯨꯀꯣ ꯑꯄꯤꯛꯄꯤꯅ ꯉꯥꯡꯂꯝꯂꯤꯕꯁꯤꯡꯗꯣ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯔꯤ ꯑꯗꯣ ꯏꯃꯥꯕꯣꯛꯅ ꯑꯁꯨꯛ ꯁꯥꯎꯅ ꯂꯥꯛꯄꯤꯕꯒꯤ ꯃꯔꯝꯕꯨ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯅꯕꯨꯡꯗ ꯁꯦꯜ ꯄꯤꯁꯤꯜꯂꯤꯕꯗꯤ ꯏꯃꯥꯕꯣꯛ ꯑꯩꯈꯣꯏꯗꯤ ꯇꯥꯆꯧꯗ ꯅꯝꯐꯨꯗ ꯄꯤꯈꯤꯕ ꯅꯠꯇꯦ ꯏꯃꯥꯕꯣꯛ ꯈꯪꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯇꯥꯆꯧꯕꯨ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯌꯥꯔꯦ ꯈꯪꯖꯔꯦ ꯏꯆꯥꯁꯦ ꯅꯣꯏꯅ ꯅꯝꯗꯅ ꯁꯦꯜ ꯄꯤꯁꯤꯜꯂꯒ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯅ ꯅꯤꯁꯥ ꯆꯥꯔꯛꯂꯤꯕꯁꯦ ꯅꯣꯏꯅ ꯁꯦꯜ ꯇꯨꯃꯤꯟ ꯄꯤꯁꯤꯟꯕꯗꯨꯅ ꯑꯣꯏꯔꯦ ꯑꯄꯤꯛꯄꯤ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯅꯆꯥꯒꯤ ꯑꯁꯦꯕꯤꯂꯤꯖꯇꯤ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯇꯥꯏꯅꯅꯤꯡꯉꯦꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯇꯥꯏꯅꯕꯗꯨꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏꯁꯦ ꯆꯔꯨꯅ ꯁꯥꯕ ꯃꯤꯛꯇꯝ ꯑꯃ ꯅꯠꯇꯦ ꯑꯗꯨꯅ ꯏꯃꯥꯕꯣꯛꯀꯤ ꯅꯋꯣꯡ ꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯐꯥꯎꯏ ꯋꯥꯔꯛꯇꯕꯒꯤ ꯍꯧꯅꯕꯤ ꯑꯍꯜ ꯑꯃꯗ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯍꯥꯏꯕ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ ꯐꯩ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯕꯗꯅꯥꯝ ꯆꯥꯍꯜꯂꯛꯄꯗꯤ ꯈꯛ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯆꯠꯈꯤꯔꯝꯃꯤ ꯃꯕꯨ ꯑꯆꯧꯅ ꯐꯠꯇꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯃꯆꯥ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯣꯟꯖꯤꯟ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯒ ꯂꯩꯅꯦ ꯇꯥꯆꯧꯁꯦ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯃꯥꯁꯤꯅ ꯅꯝꯗꯅ ꯃꯥꯡꯍꯟꯕ ꯃꯥꯔꯣ ꯑꯩꯈꯣꯏꯔꯣ ꯋꯥꯔꯛꯇ꯭ꯔꯤꯁꯦ ꯍꯌꯦꯡꯋꯥꯏ ꯃꯥ ꯅꯥꯕꯗꯅꯦ ꯃꯥꯒꯤ ꯃꯊꯤ ꯁꯦꯡꯗꯣꯏꯁꯦ ꯑꯩꯈꯣꯏꯅꯦ ꯍꯥꯏꯕ ꯀꯥꯎꯔ ꯃꯥꯜꯂꯦ ꯏꯄꯟꯊꯧꯁꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯆꯠꯈꯤꯕꯗꯩ ꯍꯜꯂꯛꯇ꯭ꯔꯦꯗꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯀꯅꯥꯅꯕꯨ ꯂꯩꯅꯤꯡꯗꯣꯏꯅꯣ ꯑꯩ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯀꯥꯟꯁꯤꯗ ꯂꯩꯃꯤꯟꯅꯕ ꯃꯤꯗꯤ ꯀꯩ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯑꯄꯤꯛꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏ ꯅꯠꯇꯅ ꯑꯗꯨꯅ ꯅꯪꯒꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯋꯥꯉꯥꯡꯗꯣ ꯇꯧꯒꯅꯨ ꯑꯍꯟ ꯁꯥꯎꯍꯟꯒꯅꯨ ꯑꯗꯨꯅꯅꯦ ꯃꯤꯅ ꯌꯥꯅꯤꯅ ꯏꯊꯛ ꯀꯥꯔꯛꯇꯅ ꯅꯦꯠꯊꯅꯕ ꯇꯧꯔꯛꯏꯁꯦ ꯏꯆꯦꯅ ꯐꯃꯟꯕꯒꯤꯅꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯇꯦꯛ ꯇꯧꯗꯨꯅ ꯇꯥꯟꯖꯕ ꯁꯦꯟ ꯑꯗꯨꯅ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯕꯨ ꯃꯤ ꯀꯧꯗꯨꯅ ꯁꯦꯝꯖꯤꯜꯍꯜꯂꯝꯃꯤ ꯅꯤꯡꯈꯥꯏꯔꯕ ꯐꯛꯂꯥꯡ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯌꯨꯔꯛꯄ ꯅꯣꯡꯅ ꯇꯨꯝꯐꯝ ꯈꯪꯈꯤꯗꯕ ꯊꯥꯕꯜ ꯃꯥꯒꯤ ꯃꯉꯥꯜꯅ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯃꯩꯉꯥꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯉꯥꯜꯍꯟꯕꯤꯔꯝꯕꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯎꯖꯔꯛꯄꯤ ꯂꯩꯁꯥ ꯑꯅꯤ ꯑꯁꯤꯅ ꯇꯞꯅ ꯍꯣꯠꯅꯖꯗꯨꯅ ꯁꯦꯝꯖꯤꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯃꯃꯥꯕꯣꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯛꯀ ꯇꯧꯕ ꯂꯦꯞꯂꯝꯗꯦ ꯃꯆꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄꯒꯤ ꯃꯍꯨꯠ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯇꯕꯨ ꯀꯔꯤꯗ ꯉꯥꯡꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯁꯅꯥꯔꯩ ꯃꯍꯥꯛꯅ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯈꯥꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯊꯣꯏꯕꯤꯕꯨ ꯊꯥꯖꯅꯕ ꯍꯣꯠꯅꯔꯝꯃꯤ ꯈꯥꯕꯅ ꯏꯅꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯊꯣꯏꯕꯤꯁꯦ ꯄꯥꯝꯖꯔꯦ ꯊꯣꯏꯕꯤꯁꯦ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯣꯕ ꯅꯪꯕꯨ ꯇꯁꯦꯡꯅ ꯈꯣꯏꯗꯥꯖꯔꯕꯣ ꯑꯗꯣ ꯈꯥꯕ ꯅꯪꯁꯦ ꯅꯔꯜꯁꯨ ꯂꯩ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ
ꯅꯪꯉꯣꯟꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯇ꯭ꯔꯤꯁꯤꯅ ꯈꯪꯗꯦꯗ ꯑꯩꯁꯨꯅꯦ ꯄꯥꯝꯗ꯭ꯔꯦꯅ ꯆꯠꯆꯈ꯭ꯔꯕ ꯃꯤꯗꯨꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯦ ꯑꯩꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯅꯪꯕꯨ ꯁꯦꯜꯒ ꯌꯥꯎꯔꯕꯗꯤ ꯏꯅꯦꯗ ꯈꯔ ꯄꯤꯔꯝꯒꯦꯔꯣ ꯑꯌꯥꯎꯕ ꯈꯔꯁꯦ ꯂꯍꯧꯔꯣꯏꯅꯦ ꯑꯗꯣ ꯊꯣꯏꯕꯤꯗꯤ ꯑꯩꯒꯤ ꯑꯣꯏꯍꯟꯗꯕ ꯌꯥꯔꯣꯏꯀꯣ ꯏꯅꯦ ꯁꯦꯁꯦ ꯏꯅꯦ ꯁꯤ ꯂꯍꯧꯔꯣ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯄꯤꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ ꯈꯥꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯅꯥꯔꯩ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯅꯣꯛꯆꯔꯤ ꯋꯥꯗꯅ ꯁꯦꯜ ꯇꯥꯟꯕꯁꯦ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯅꯦ ꯀꯨꯏꯔꯦꯅꯦ ꯏꯄꯨꯔꯣꯏꯕꯅ ꯂꯥꯡꯐꯩ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯑꯥꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯔꯒ ꯂꯩꯔꯕ ꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯣ ꯂꯧꯗ ꯂꯧꯔꯝ ꯁꯅꯥꯔꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯗꯝ ꯇꯣꯝꯄꯣꯛ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯁꯦꯜ ꯈꯖꯤꯛꯇ ꯄꯤꯔꯛꯎ ꯍꯣ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯅꯨꯗ ꯏꯃꯥ ꯉꯁꯥꯏꯗ ꯏꯃꯥꯅ ꯇꯧꯅꯔꯤꯕ ꯉꯥꯡꯅꯈ꯭ꯔꯤꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯏꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯒꯤ ꯏꯆꯜꯗ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯣ ꯄꯤꯔꯛꯑꯣ ꯁꯦꯜꯗꯣ ꯅꯁꯥꯅ ꯈꯪꯅ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯅꯍꯥꯟꯁꯨ ꯑꯩꯅ ꯏꯆꯜ ꯊꯣꯏꯕꯤꯗꯒꯤ ꯁꯦꯜ ꯂꯧꯋꯦ ꯅꯝꯗꯅ ꯑꯗꯨꯁꯨ ꯏꯃꯥꯅ ꯑꯉꯥꯡ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯏꯅꯕꯤꯔꯝꯅꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯁꯨ ꯃꯇꯨꯡ ꯇꯧꯒꯅꯨ ꯄꯣꯛꯃꯤꯟꯅꯗꯕ ꯑꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤꯕ ꯀꯥꯏꯗ꯭ꯔꯣ ꯅꯪꯒꯤꯁꯦ ꯌꯥꯔꯤ ꯁꯠ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯁꯦꯜꯗꯣ ꯑꯩ ꯊꯦꯡꯉꯦꯕ ꯏꯃꯥ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯣ ꯏꯃꯥ ꯁꯦꯡꯅ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯅ ꯂꯩꯇꯦ ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯏꯃꯥꯕꯨ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯁꯤꯅ ꯀꯩ ꯍꯦ ꯑꯗꯨꯗꯤ ꯃꯤꯒꯤꯅꯤ ꯃꯤꯒꯤ ꯁꯦꯜ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯑꯣꯏꯔꯕ ꯀꯅꯥꯗꯒꯤ ꯂꯧꯕꯅꯣ ꯍꯥꯏꯕ ꯅꯆꯥꯁꯨ ꯃꯨꯟꯅ ꯈꯪꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯒ ꯑꯔꯦꯝꯕ ꯁꯦꯜ ꯑꯗꯨ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯅꯝꯗꯨꯅ ꯇꯣꯝꯄꯣꯛ ꯊꯣꯛꯈꯤꯔꯝꯃꯤ ꯁꯅꯥꯔꯩꯁꯨ ꯈꯥꯕꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯊꯣꯏꯕꯤꯅ ꯄꯥꯝꯅꯕ ꯌꯥꯅꯕ ꯀꯟꯅ ꯍꯥꯏꯔꯤ ꯌꯥꯔꯣ ꯀꯩꯗꯧꯔꯒꯦ ꯅꯃꯥꯕꯨ ꯑꯣꯏꯅ ꯏꯆꯥꯒꯤ ꯐꯠꯇꯅꯕ ꯀꯩꯒꯤ ꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯐꯅꯕ ꯉꯥꯛꯇꯅꯤ ꯏꯃꯥꯕꯣꯛ ꯅꯆꯥ ꯃꯗꯨꯒꯤ ꯋꯥꯗꯣ ꯌꯥꯕ ꯉꯝꯖꯔꯣꯏ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯤꯒꯤ ꯅꯨꯄꯥꯗꯨꯗ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯍꯩ ꯑꯄꯪꯕꯤꯌꯥ ꯃꯇꯨ ꯃꯆꯥꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯁꯦꯜꯅ ꯉꯝꯗꯕ ꯀꯔꯤ ꯂꯩꯒꯦ ꯍꯣ ꯁꯦꯜꯅ ꯉꯝꯗꯕ ꯂꯩꯇ꯭ꯔꯒꯅ ꯏꯃꯥꯕ ꯑꯣꯏꯅ ꯈꯥꯕꯗ ꯂꯩꯈ꯭ꯔꯣ ꯀꯩꯅꯣ ꯑꯗꯨꯒ ꯈꯥꯕꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯍꯦꯛ ꯌꯦꯡꯉꯨ ꯍꯩ ꯊꯣꯠꯅ ꯆꯤꯡꯖꯪꯕꯤ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯌꯥꯎꯔꯛꯀꯅꯤ ꯑꯩꯒꯤ ꯏꯆꯦ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩ ꯑꯃ ꯂꯩꯔꯤꯉꯩꯗ ꯏꯆꯦꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯁꯤꯔꯕꯁꯨ ꯃꯥꯡ ꯊꯥꯗꯨꯅ ꯏꯆꯦꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯀꯅꯤ ꯐꯔꯦ ꯅꯃꯥꯕꯣꯛꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯛꯇꯕ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯩꯈꯣꯏ ꯃꯔꯤ ꯇꯠꯅꯔꯕꯅꯤ ꯏꯃꯥꯕꯣꯛ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯅꯆꯥꯁꯤꯡꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯏꯆꯦ ꯌꯥꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯪꯅ ꯍꯥꯏꯖꯔꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯇꯟꯖꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯑꯃ ꯍꯧꯈ꯭ꯔꯦ ꯁꯅꯥꯔꯩ ꯃꯥꯁꯨ ꯑꯗꯨꯃꯛ ꯅꯍꯥ ꯑꯣꯏꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯅ ꯉꯥꯡ ꯁꯛꯄꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯂꯝꯗꯦ ꯈꯥꯕ ꯃꯥꯁꯨ ꯁꯅꯥꯔꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯊꯥꯗꯈꯤꯕ ꯁꯦꯜ ꯄꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯏꯅꯦ ꯌꯥꯔꯦ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯊꯣꯏꯕꯤꯒ ꯑꯝꯇ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯝꯁꯨ ꯃꯥꯡꯍꯟꯕꯤꯔꯅꯨ ꯂꯥꯛꯏ ꯀꯥꯟꯁꯤꯗ ꯏꯅꯦꯅ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯄꯤꯕꯤꯔꯛꯑꯣ ꯄꯨꯖꯈ꯭ꯔꯒꯦ ꯏꯕꯨꯡꯉꯣ ꯈꯥꯕ ꯍꯧꯖꯤꯛꯇꯤ ꯁꯦꯜꯗꯣ ꯏꯐꯝꯗ ꯂꯩꯇꯦ ꯃꯇꯝ ꯈꯔ ꯉꯥꯏꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯅꯕ ꯇꯧꯔꯒꯦ ꯍꯅꯨꯕꯤꯅ ꯑꯩꯉꯣꯟꯗꯒꯤ ꯊꯦꯝꯗꯣꯛꯇꯅ ꯂꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯍꯅꯨꯕꯤꯅ ꯑꯣꯏꯅ ꯂꯧꯅꯤꯀꯣ ꯍꯥꯏ ꯊꯣꯔꯥꯏ ꯃꯆꯥ ꯋꯥꯔꯛꯇꯕꯒꯤ ꯋꯥꯉꯥꯡꯗꯣ ꯉꯥꯡꯂꯛꯀꯅꯨꯅꯦ ꯅꯨꯄꯤꯗ ꯆꯣꯞꯄꯥꯎ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯣꯏꯗꯅ ꯁꯤꯡꯅꯤ ꯈꯪꯂꯕ꯭ꯔꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯁꯦꯜꯗꯣ ꯁꯨꯅꯕ ꯄꯤꯔꯛꯇ꯭ꯔꯗꯤ ꯅꯪ ꯑꯣꯏꯅ ꯂꯧꯔꯦ ꯈꯪꯉꯨ ꯍꯅꯨꯕꯤ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯗ꯭ꯔꯤꯀꯥꯟꯗ ꯅꯆꯥꯗꯣ ꯍꯥꯟꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧꯅꯦ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇ꯭ꯔꯤꯀꯥꯟꯗ ꯅꯁꯥꯒꯤ ꯁꯨꯃꯥꯡꯗ ꯃꯣꯠꯂꯤꯕ ꯑꯃꯣꯠꯄꯗꯣ ꯍꯥꯟꯅ ꯁꯤꯠꯄ ꯇꯝꯃꯨꯅꯦ ꯍꯅꯨꯕꯤ ꯍꯅꯨꯕꯤ ꯅꯪꯒꯤ ꯅꯆꯥꯗꯤ ꯀꯌꯥꯝ ꯐꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯆꯠꯈꯤꯔꯝꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩ ꯃꯉꯥꯏꯔꯦ ꯈꯜꯂꯨꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯉꯝꯕ ꯑꯃ ꯂꯥꯛꯏ ꯍꯥꯏꯕꯗꯨꯅꯤ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯑꯦ ꯍꯥꯏꯗꯨꯅꯤ ꯑꯩ ꯃꯉꯥꯏꯔꯦꯅ ꯆꯠꯂꯨꯕ ꯉꯁꯤꯗꯤ ꯈꯥꯕꯅ ꯅꯩꯁꯤꯜꯂꯝꯃꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯁꯅꯥꯔꯩ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯕꯒ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯝꯄꯣꯛ ꯅꯨꯄꯤ ꯅꯍꯥꯗ ꯀꯥꯔꯟ ꯇꯥꯏ ꯃꯈꯨꯠ ꯁꯥꯡꯉꯨꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯨꯖꯩ ꯇꯧꯔꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯇꯨꯡ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯎꯕ ꯊꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯈꯟꯖꯤꯟꯕ ꯍꯦꯟꯃꯟꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯅ ꯃꯁꯥ ꯈꯪꯁꯣꯟ ꯁꯣꯟꯖꯤꯟꯈꯤꯔꯝꯃꯤ ꯁꯣꯜꯂꯛꯑꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯈꯤꯗ꯭ꯔꯕ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯄꯤꯛꯄꯤꯅ ꯁꯅꯥꯔꯩꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ
ꯇꯧꯔꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧꯗ ꯁꯅꯥꯔꯦꯡ ꯑꯁꯤꯗꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯃꯩꯔꯤꯅ ꯆꯥꯛꯄ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯟꯅ ꯍꯦꯟꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯄꯤꯛꯄꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯄꯤꯛꯄꯤꯅ ꯏꯃꯥꯕꯣꯛ ꯁꯦ ꯉꯥꯏꯍꯥꯛ ꯐꯝꯁꯤꯁꯦ ꯆꯥꯛ ꯆꯥꯅꯕ꯫ ꯑꯄꯤꯛꯄꯤ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦꯗ꯫ ꯀꯩꯒꯤ ꯆꯥꯔꯣꯏꯗꯣꯏꯅꯣ? ꯆꯥꯗ꯭ꯔꯗꯤ ꯁꯨꯝ ꯅꯥꯔꯒ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯈꯣꯏꯗꯒꯤ ꯑꯅꯥꯕꯅ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯃꯧꯅ ꯁꯨꯒꯤ ꯀꯨꯝꯍꯩꯒ ꯌꯦꯡꯈꯤꯗꯧ ꯌꯥꯝ ꯋꯥꯠꯂꯤꯕꯅꯤ꯫ ꯑꯩ ꯆꯥꯛꯁꯦ ꯇꯞꯅ ꯇꯞꯅ ꯏꯜꯂꯛꯈꯤꯁꯦ꯫ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯇꯥꯆꯧꯒꯤ ꯍꯤꯒꯥ ꯌꯩꯍꯧꯕꯅꯦ꯫ ꯃꯥꯗꯨꯒꯤ ꯁꯤꯒꯩꯖꯟꯗꯨꯗꯅꯦ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯗꯗꯅ ꯀꯔꯤꯒꯤ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯒꯦ? ꯏꯁ ꯏꯃꯥꯕꯣꯛꯅ ꯇꯥꯆꯧ ꯃꯥꯡꯈꯩ ꯃꯥꯡꯍꯜꯂꯒ ꯇꯥꯆꯧꯗꯤ ꯌꯥꯝ ꯐꯕꯅꯦ꯫ ꯏꯃꯥꯕꯣꯛ ꯅꯪꯅ ꯅꯆꯥ ꯌꯣꯛꯄ ꯍꯩꯇꯕꯒꯤ ꯃꯥꯡꯕꯅꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯁꯤꯀꯣ ꯏꯃꯥꯕꯣꯛ꯫ ꯑꯃꯨꯛ ꯑꯃꯨꯛ ꯏꯃꯥꯕꯣꯛꯀꯤ ꯕ꯭ꯔꯦꯟ ꯆꯣꯏꯕꯒꯤ ꯃꯑꯣꯡꯗꯣ ꯃꯇꯨꯡ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯐꯠꯇꯕꯤ ꯑꯩꯁꯦ ꯈꯖꯤꯛꯇ ꯑꯐꯕ ꯑꯣꯏꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯐꯠꯇꯕꯤ ꯇꯥꯍꯟꯗꯅ ꯂꯩꯔꯦꯅꯦ ꯅꯪꯅ꯫ ꯊꯣꯏꯕꯤꯅ ꯏꯃꯥꯕꯣꯛꯁꯦ ꯑꯄꯤꯛꯄꯤꯅ ꯐꯠꯇꯕꯤ ꯑꯗꯨꯝ ꯑꯣꯏꯍꯜꯂꯤꯔꯣ ꯏꯃꯥꯕꯣꯛ? ꯍꯣꯏ ꯍꯣꯏ, ꯂꯤꯂꯥꯗ ꯇꯧꯅꯕꯗꯧꯅ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯐꯠꯇ꯭ꯔꯕꯁꯨ ꯑꯀꯣꯟꯕꯗ ꯒ꯭ꯌꯥꯟꯒ ꯇꯥꯔꯛꯑꯕꯅꯤ ꯑꯩꯁꯦ꯫ ꯑꯗꯨꯒ ꯑꯄꯤꯛꯄꯤꯅ ꯑꯗꯨꯝ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯐꯠꯇꯕꯤ ꯇꯥꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯍꯜꯂꯛꯎꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯏꯕꯣꯆꯧꯕꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤꯗ ꯌꯨꯝꯁꯦ꯫ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯂꯩꯔꯨꯔꯕ ꯅꯠꯇ꯭ꯔꯣ? ꯍꯟꯕꯤꯔꯛꯑꯅꯨ ꯆꯠꯄꯤꯈ꯭ꯔꯣ꯫ ꯏꯕꯦꯝꯃꯅꯗꯤ ꯐꯠꯇꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯗꯤ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯅꯅꯥꯛꯇ ꯂꯩꯅꯤꯡꯗꯧꯔꯤꯒꯦ? ꯑꯗꯨꯗꯩꯗꯤ ꯑꯩꯁꯨ ꯍꯦꯛ ꯊꯕꯛ ꯁꯨꯕꯅꯦꯅ ꯆꯠꯂꯒ ꯂꯤꯂꯥ ꯃꯌꯥꯝ ꯁꯥꯟꯅꯁꯟꯕꯅꯤꯗꯅ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯝꯄꯣꯛꯁꯨ ꯆꯪꯉꯛꯇꯨꯅ ꯅꯆꯥ ꯑꯐꯕ ꯑꯩꯁꯦ ꯏꯃꯥꯅ ꯅꯝꯗꯅ ꯐꯠꯂꯂꯣꯏꯒꯦ ꯇꯧꯕꯗꯒꯤ ꯏꯆꯜ ꯑꯅꯤꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯇꯥꯅꯕ ꯉꯥꯡꯕꯁꯤ ꯑꯄꯤꯛꯄꯤꯅ ꯈꯤꯠ ꯍꯦꯜꯂꯦ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ꯫ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯕꯨ ꯉꯔꯥꯡꯗꯤ ꯌꯥꯝ ꯁꯣꯛꯈꯤꯕꯗꯥꯏꯅꯦ? ꯀꯩꯅꯣ ꯑꯗꯨꯒ ꯅꯪꯅ ꯏꯀꯟ ꯀꯟꯅ ꯊꯣꯛꯂꯛꯏꯁꯤꯅ? ꯏꯕꯣꯆꯧꯕꯅ ꯑꯣ ꯑꯗꯨꯕꯨꯔꯣ, ꯅꯪꯁꯤ ꯋꯥꯈꯜ ꯄꯤꯛꯃꯟꯈ꯭ꯔꯦ, ꯐꯠꯃꯟꯗ꯭ꯔꯦꯅ ꯑꯩꯅ ꯁꯤꯜꯂꯤꯅꯤ꯫ ꯈꯥꯕꯗꯨꯁꯨ ꯑꯩꯅ ꯅꯪ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯍꯥꯏꯗꯅ ꯅꯦꯛꯏꯕꯅꯤ꯫ ꯑꯗꯨꯒ ꯅꯆꯥ ꯑꯁꯤꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯨꯕ ꯁꯥꯍꯜꯂꯤꯕꯅꯤ꯫ ꯅꯆꯥꯗꯤ ꯀꯨꯏꯔꯦꯗ ꯋꯥꯈꯜ ꯇꯥꯈꯤꯕ꯫ ꯅꯪꯒꯤ ꯅꯃꯥꯡꯗ ꯉꯥꯎꯁꯤꯟꯅꯕ ꯁꯥꯕ ꯈꯛꯇꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯏꯐꯝꯗ ꯏꯃꯤꯠꯇ ꯎꯐꯨꯟ ꯆꯥꯏꯕꯤꯔꯕ ꯃꯁꯤ ꯄꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯊꯤꯕꯗ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ, ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯂꯤꯂꯥ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯗꯤ ꯂꯤꯂꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯍꯥꯏꯅ ꯃꯤꯡꯒꯧꯗꯧꯔꯤꯕ? ꯃꯕꯨꯛ ꯐꯠꯇꯕꯤ ꯏꯃꯥꯕꯣꯛ꯫ ꯍꯥ ꯀꯔꯤꯑꯕ? ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯨꯡ ꯑꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤ꯫ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯂꯕꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ꯫ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯤꯁꯨ ꯑꯗꯨꯃꯛ ꯊꯣꯛꯂꯛꯀꯅꯤ꯫ ꯄꯨꯟꯁꯤ ꯂꯝꯕꯤꯗꯤ ꯃꯈꯜ ꯃꯊꯦꯜꯅꯤ꯫ ꯑꯗꯨꯕꯨ ꯑꯈꯥꯡ ꯀꯟꯕ ꯍꯥꯏꯕꯁꯤꯅ ꯇꯨꯡ ꯀꯣꯟꯅ ꯄꯨꯟꯁꯤ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯁꯤ ꯀꯥꯎꯒꯨꯝꯁꯤ꯫